Manipur Leingakki Maikeidagi GOWALTABI Thoudok NUNGAITABA FONGDORAKLI AMASUNG Govenor Amadi Leingakki Maikeidagi Thoudok Aduda Chennaramba Matik Chaba action Loukhatkani HAIBA WAPHAM PHONGDOKKHRE Manipuri Chief Secretary na Thoudokpa press release tamagi matung inna haukiba megi tang kunda thokiba laibaktiba Thoudok amada Siri Festival gi coverage launabagi damak paumi singna tongba MST gi bus tamada thaba Manipur HAIBA wahai lauthokadabani HAIBA wahauda yumfam oilga miyam gi ihauga mari lenina Manipur Leingakki Maikeidagi Manipur lauthoku HAIBA instruction amata pi kiba leite aduga hariba Thoudok adu madau karamna thokpano haibagi achumba wafam asi Governor na institute tawkiba inquiry committee adugi report laklaba matung khangani hari laibak thiba Thoudok adu Leingakki Maikeidagi chap chaba nungaitaba phongdokladuna atenba matamda lakadoriba inquiry report yumfam oiraga masida chenaba maralaiba singi mathakta Leingakki Maikeidagi logi oiba cherak phanghankani amadi Manipur Leingakna Manipur gi apunbagi saktam ngaknabagi frep ngasi maksu hongba leite haiba wafam phongdorakli press release asida makhata na tongan ba Manipur gi mafam kayadagi mioi lak amaga lising homfudra henba na Leingakki section thaurak makhada Siri Festival saruk yaki haina phongdorakli